Imphal district ki Kongpal Khaidem Laikai dasu ising ichawgi awaba miyamna mayoknari. Imphal turil amadi irul turil gi torban kairakpadagi mafam asida ising chawsalakpa maramna khunja kharadi mayum Thadoktuna Chatnare yaure. Hiram asigi matangda SKTV gi news anchor Laikram Thoithoidagi paudam mama. Aino jiglai zariba mafam asi Imphal district ki Kongpal Khaidem Laikai haiba mafam aduni iril turel amadi Imphal turel ani ki torban kaisilakna maram moiraga ising na khwangphang yongna mafam asi khunjinakre ising mayok nariba yum sing amadi mafam asida lairiba miyoi sing magi yum Thadoktuna sakpaga mafam yengaga chakna mana masa masa gi yumda leina basu yawi adu thangna be sing yauna nongmada sangraba yadraba potlam kaya gi awat padi dumak leiri Isaugi seicheng nang libu sing asida hen mamiyeng chang namaki damakta tangai khadaba leiri SKTV news ki damakta paudam jari bi ai samak Laikram Thoithoi chanu Kongpal Imphal is